Myanmar border da Makha Tana Khut Thoknabada KNA Taraga Taruk Leikhidre Khutlai Taraga Taruk Loukhre Pau wasi Kanglai Paki Maira Pau se dagi Loukhre Indo Myanmar border paringi pillar number 87 ki Kamjong district atainaba Yangukpo Khun Manakta Nahan dagi hauraga ngarang numidang fauba Manipur gi apunba lalawlup singi lanmi singa Kuki National Army Burma amade Indian Army gi apunba khutpuni haida thazaba kangbuga akan bamawongda khut thoknabagi thokdokta KNA gi maikaida miyoi taraga taruklom sekhibaga loinana Khutlai taraga taruk Manipur gi apunba lalawlup singna phangkhre haire khut thoknabagi thokdogasi thokraba matung ngasi ayuksu Saigang region gi Tamu district ki manungsanba Khumunnom village ki area da amugana nakal animakta akan bamawongda nongmai kapna khre haire pau wasina phangba pau gi matungina de ngasi ayuk pung 3:30 rom tarakpa matamdagi hauna nakal animakta nongmai kapna khe Maduda Manipur gi apunba lalawlup singi lanmi singna KNA gi lanmi mapan hatkibaga loinana Khutlai nipan su lawba ngamkhre haire pau wasina hai ngasi ayuk pung 10 tarakpa faubada maikei animakta matat oina nongmai kapna khe atopa pau gi source amagi matungina de ngarang numidang pung 3 lom tarakpa matamda Indo Myanmar ngamkhai gi border pillar 85 amade 87 gi marakta Indian Army amade Kuki lalawba sing changsilakpadagi hairiba mafam sing asidasu Manipur gi apunba lalawlup singa nongmai kapna khi haire nongmai kapna bagi thokdog adu lepkhraba matung ngarang numidang pung 9 khara helakpa matamda Myanmar gi military junta gi maikaidagi khut thokna phamaduda air strikes atharaktuna bom kaya thadarakhi haire hairiba thokdog adu dasu KNA amade makoina chanminariba lanmi kungi mathakta asiana yaukhre haire adumoy namak chapchaba paudi pausi asina phangba ngamdre UNC State Laingak amadi Bharat Laingaki waiba Maikei ahumgi waiba wari tha asigi kunthra da sanagadawre pau wasi Kanglai Paki Maira pau se dagi lokhatchabane chahi kayagi mamangdagi sathaduna lakliba United Naga Council UNC State Laingak amadi Center Laingaki waiba Maikei ahumgi waiba tripartite talk tha asigi kunthra gi ayuk pung 12 taba matamda Senapati District Headquarter da pangthoklagani haire hiram asigi matangda Bharat Laingaki Ministry of Home Affairs ki Maikei dagi UNC gi president da iba cherol piraktuna invite tawrakre haire mifam adu mapung phana pangthoknaba UNC gi maikei dagi de thaurang tawba loikhibaga loinana mifam adu da UNC Ansam Naga Women's Organization amade NPO gi mihut singsu saruk yanaba lemna khre center lainga ki maikei dagi Union Home Minister gi official oidiba AK Misra su saruk yaraba yai haire Manipuri film gi actor amade director oiramba Dia Khwairakpam ngasi masagi anaba mana maram oiraga ngasi Leikhidre pau wasi paunil khon pau se dagi lokhatchabane Manipuri celluloid film gi maming leraba actor amade director fawboi ramba Dia Khwairakpam ngasi ayuk masagi anaba mana maram oiraga Leikhidre Imphal West District ki yumnam laikai da leiba Khwairakpam momon amade Khwairakpam ongbi Romarani ani gi macha mapan gi manungda nupa da khwaidagi atonba macha nupa ma oiriba Dia Khwairakpam na mahaki ahanba Manipuri celluloid film Lamphel Pat ki kombi reida lead role lawduna mahak saktam langba horakhe mahakna hinglingai matam phauba Manipuri celluloid film 19 lom ek tawduna miyam gi seba tawramme aigi punsi haiba film asida Diana best actor gi mana phangkhe saknai raba mamiroi asina khangawduna leikhidabada Manipur gi film gi actor director amade Manipuri film bu chawkhana bo honariba kayana awaba phongdokhibaga loinana nungaitaba phongdoknarakle amaromda Dia Khwairakpamna manung matam sadana leikhidabada All Manipur Film Producer Association gi member singna association gi president Somen Moirang Sagi Hairang Goithong Kaibul Oinam Laikaida Awaba Phongdokpagi mifam pangthoktuna Leikhidrebagi thawaina mapugi nakta ingna chikna leirunaba minute ani tumina leptuna awaba phongdokre haire